Thank you. Lalu mana? Kasi nasi mau berjalan sida, dulu jadi pengang saya dapat speaker dari mana? Kalau saya dapat speaker dari mana? Kasi bangsa speaker mereka, kalau semua apa nasi ka, ini thari, ini kata dia kasi mereka, kalau dulu jadi speaker sih itu mungkin lagi ni, karena apa itu jadi, mana mereka tanah, kata tu mungkin. Program ini baru sana jawab ini sebentar. Macam tu juga lagi program apa tahu di mana amanya sebelum itu di sana orang kerja, maka asli koi invite semua lagi tak kelabang bukan itu. Kalau masih kembali dengan awal bukan tentang pembina pembina prosedur. Tahan pada masih formasi yang memerlukan format yang ada kandungan yang ditunjukkan masih memerlukan formasi CBS की कंपनी लाने चिंतित है कोई पॉइंट पे नजर का निम्न पंजा बजा निम्न तालों दोनसा और नंबर एमएलए लना केसी ये सब उन्होंने कंपनी लाने चिंतित का दोनों का नजर का आरबीएन द पंचायत के डायरेक्टर ये सब उन्होंने कंपनी लाने चिंतित का अनिल अमली मरुक लिंकन लोइने ना तो Ogolo pasigi namata, tinggal apa? Kali dia suat tiga lagi, kali dia awal pada dia namatan pun untuk dia sendiri pada ogolo pasigi caranya yang dah pemasa, suat ada di mana, mampu ada di mana, mampu untuk pandai ada di mana, yang bila tiba simultan kita membaca. Ahan bertanya tentang industri, ekologi itu kita juga sangat besar. Lagi मंदिर है इतार ऐसा पदन सारे अदु सारी का चिंग से इतनी बड़ी सारी ये बड़ा पदरी मिया चंद्री सारा थला बात थोड़ा थला बात सीएम सार बनी ना इशिंग है कौन सुधर काले खाली बिचिंग में भी लई करे मतलब अब इस जैसे कोई नाम नहीं है चिंगुई कोरिया धरा ने तो कितनी खोल सब माने hari semuanya tinggal kecil itu tulen semuanya macam ni pada kamu pernah jaga je kopo pada ni nung curah pun ada muda uan icin do cukup madu dari spring shot ikut pol perdana home tu dari tar macam cilan icin atau kalau sedih nong ni atau kalau jaga je kopo kiran nama modena ikut dari icin pol tar nama modena icin nak kere sama mana tu di ikut dari icin nak asal dah lah di luar icin lah di luar se berapa lah Cina tu, kemudian tulisan juga kepen pancaik ki, ada di Perdana Biramba, ada administratif komite di Jalmi juga Biramba, baru kemudian kan dah pernah di sana NRSJS skim di Makkah masih namanya kontrak, di Makkah ada proyek Perdana Masada, pindah cara hidup Cina tu kada, kamu kan ada yang buat oper tu ada nama Makkah tanah, sen dina bagi sekumba, orang Makkah tu dina masih di saksian menjadi juga atau tahun menjadi juga sini dua tenaga program ini sendiri dalam kesuai hamda sangat cari loina sebelum bersahung ini program ini siapa membina form tak pakai masuk koi terkali atau membuat form tak ada bisam atau dimintai atau membuat panah nanti loan ada pupuk bisam atau membuat pupuk bisam itu masih besok orang ini pampang dan lain juga pergi periksa bangi nak cuma kita pergi anehnya cuma tapi dana cuma pergi business tu itu macam mengajar Makata persoalan hiding besi
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ NRSGSM ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯗꯥꯏꯔꯦꯛꯂꯤ ꯃꯁꯤ ꯗꯤꯜ ꯇꯧꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ DC ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯔ DPC ꯑꯅꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯗꯤꯜ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯑꯐꯇꯔ ꯑꯣꯜ RDNꯗ ꯄꯟꯆꯥꯌꯦꯠ ꯔꯥꯖꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯩꯅꯣꯁꯤꯡ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯌꯦꯡꯈꯠꯂꯛꯂꯤꯉꯩꯗ ꯑꯩꯅ RDꯒꯤ ꯔꯦꯁꯄꯦꯛꯇꯤꯞ ꯗꯤꯔꯦꯛꯇꯔꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯀꯦ ꯈꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯇꯥꯟꯅꯖꯕ ꯃꯇꯝꯗ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯏ ꯀꯔꯝꯕ ꯐꯟꯗꯤꯡ ꯂꯩ ꯀꯔꯝꯕ ꯁꯣꯔꯁꯇꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯃꯤꯕꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯃꯤꯕꯅꯤ ꯃꯊꯪꯗ ꯑꯣꯏꯔꯛꯄ ꯇꯥꯔꯒꯁꯨ ꯃꯤꯅ ꯚꯣꯠ ꯊꯥꯗꯕꯅꯤꯅ ꯃꯤ ꯂꯩꯕ ꯃꯐꯝꯗ ꯑꯌꯥꯝꯕꯅ ꯁꯦꯝꯅꯤꯡꯉꯦ ꯃꯥꯅ ꯃꯤ ꯇꯥꯔꯤꯕ ꯖꯒꯥꯗꯨꯗꯩꯗ ꯏꯊꯩ ꯂꯧꯈꯣꯡꯕꯨ ꯁꯦꯝꯃꯁꯨ ꯅꯥꯂꯥꯕꯨ ꯆꯜꯂꯁꯨ ꯂꯝꯕꯤꯕꯨ ꯁꯦꯝꯃꯁꯨ ꯑꯦꯅꯤ ꯑꯃ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯄꯥꯏꯈꯠꯅꯤꯡꯕꯁꯦ ꯃꯤ ꯇꯥꯕ ꯃꯐꯝꯗ ꯄꯥꯏꯈꯠꯅꯤꯡꯕꯁꯤ ꯚꯣꯠ ꯐꯪꯒꯗꯧꯔꯤꯕꯅꯤꯅ ꯄꯥꯏꯈꯠꯅꯤꯡꯕꯁꯤ ꯃꯊꯧ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯖꯤꯟꯅ RDꯒꯤ ꯔꯦꯁꯄꯦꯛꯇꯤꯞ ꯗꯤꯔꯦꯛꯇꯔꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯐꯟꯁꯦ ꯂꯩ ꯑꯩꯈꯣꯏꯒꯤ NRSGS ꯁ꯭ꯀꯤꯝ ꯍꯧꯖꯤꯛꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯁꯤꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ 100 days ꯁꯨꯒꯗꯕꯅꯦ ꯉꯁꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ 100 days ꯌꯧꯅ ꯁꯨꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯄꯟꯆꯥꯌꯠ ꯈꯨꯗꯤꯡꯃꯛꯁꯨ ꯊꯕꯛ ꯁꯨꯕ ꯃꯁꯤꯡꯁꯤ ꯆꯞ ꯃꯥꯟꯅꯅ ꯁꯨꯗꯕꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯐꯟ ꯑꯃ ꯉꯁꯥꯏꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯁꯔꯨꯛꯇꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯐꯟ ꯑꯗꯨꯗꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯄꯥꯏꯈꯠꯆꯒꯦ ꯁꯤꯃꯇꯪꯒꯤ ꯁꯤꯗ ꯍꯥꯏꯅꯕꯤꯌꯨ ꯁꯤꯃꯇꯪꯒꯤ DPCꯗ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨꯅ ꯂꯥꯛꯆꯕ ꯃꯇꯝꯗꯁꯨ ꯃꯗꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯄ ꯌꯥꯕ RDꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡꯁꯨ ꯇꯥꯟꯅꯔꯒ ꯄꯥꯏꯈꯠꯁꯦ ꯍꯥꯏꯕꯁꯤꯃ ꯑꯄꯤꯜꯁꯤꯃꯁꯨ ꯑꯩꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 50 ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯕꯥꯔꯣꯅꯤ ꯀꯥꯔꯛꯄꯁꯤꯗꯩꯗ ꯕꯥꯔꯣꯅꯤꯁꯤ ꯈꯤꯇꯪ ꯀꯥꯕ ꯍꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯉꯝꯕ ꯖꯒꯥ ꯑꯃꯗ ꯐꯝꯃꯒ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯁꯤꯒꯤ ꯐꯖꯕ ꯁꯤꯅꯤꯛ ꯕ꯭ꯌꯨꯇꯤ ꯃꯌꯥꯝ ꯃꯍꯧꯁꯥꯒꯤ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯐꯖꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯝ ꯁꯣꯟꯅꯔꯦ ꯉꯁꯤꯃꯛꯁꯨ ꯕꯥꯔꯣꯅꯤ ꯀꯥꯔꯒ ꯑꯩ ꯃꯍꯥꯗꯦꯕ ꯌꯦꯡꯉꯨ ꯈꯥꯂꯣꯡ ꯌꯦꯡꯉꯨ ꯀꯥꯔꯨꯕ ꯃꯃꯥꯡꯗꯗꯤ ꯉꯁꯤꯗꯤ ꯀꯥꯗꯦ ꯈꯔ ꯋꯥꯡꯇꯛ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯀꯥꯔꯒ ꯐꯝꯃꯒ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕꯗꯨ ꯌꯦꯡꯖꯔꯒ ꯄꯦꯟꯖꯕ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯐꯖꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯉꯥꯡꯉꯩꯗꯒꯤ ꯃꯥꯡꯖꯔꯛꯄ ꯉꯁꯤꯃꯛꯁꯨ ꯃꯥꯡꯖꯔꯛꯄ ꯃꯪꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯄꯨꯜꯂꯤꯕ ꯉꯁꯤꯒꯤ ꯁꯚꯥꯁꯤꯗꯩꯗ ꯍꯧꯗꯣꯛꯄꯗ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯅꯤ ꯑꯩ ꯑꯣꯔꯒꯅꯥꯏꯖꯔꯗ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯕꯥꯇꯣꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯗꯥꯏꯇ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯇꯨꯔꯤꯖꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯍꯥꯞꯄꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯍꯩ ꯌꯥꯟꯒꯗꯕꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯄꯤꯜ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯈꯨꯌꯧꯅꯕꯅ ꯑꯣꯏꯗꯅ ꯃꯊꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝꯗ ꯑꯣꯏꯅ ꯇꯨꯔꯤꯖꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯣ ꯍꯥꯞꯄꯒꯦꯅ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯦꯅꯤꯋꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯩꯔꯤꯕ ꯈꯨꯕꯝꯁꯦ ꯈꯨꯕꯝꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯩꯀꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯇꯨꯔꯤꯖꯝꯒꯤ ꯃꯦꯞꯇ ꯌꯥꯎꯍꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗ ꯁꯤꯒꯤ ꯑꯣꯏꯊꯣꯛꯄꯗꯒꯤ ꯃꯔꯝꯁꯦ ꯑꯩ ꯌꯥꯝꯕ ꯑꯣꯏꯅꯕ ꯈꯣꯡꯆꯥꯗ ꯃꯇꯥꯡ ꯆꯥꯅ ꯅꯣꯡꯃ ꯄꯤꯖꯒꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯀꯌꯥ ꯑꯃꯈ ꯑꯩ ꯌꯥꯖꯔꯝꯒꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯥꯝꯗ꯭ꯔꯕꯗ 5 ꯌꯥꯝꯃꯕꯗ 10ꯒ ꯐꯪꯉꯒꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯈꯔ ꯄꯤꯛꯏ ꯃꯁꯤ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯔ 30ꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯝꯃꯕꯅꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯄꯩꯁꯥꯅ ꯇꯣꯡ ꯁꯥꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯊꯕꯛ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯐꯪꯉꯣꯏ ꯈꯪꯗ꯭ꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯪꯖꯔꯤꯕ ꯃꯪ ꯑꯁꯤꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯃꯪꯅꯤ ꯁꯤꯒꯤ ꯁꯦꯝꯖꯔꯤꯕ ꯀꯩꯅꯣꯁꯤ ꯃꯁꯤ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯗ ꯑꯩꯅ ꯀꯩꯅꯣꯁꯤ ꯇꯥꯛꯀꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯍꯩꯕꯗꯨꯅ ꯌꯦꯡꯍꯟꯒꯅꯤ ꯃꯐꯝꯁꯤꯗ ꯁꯤ ꯇꯧ ꯁꯤꯟꯗꯣꯛꯄꯗ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯅꯕꯗꯤ ꯀ꯭ꯔꯣꯔ 60ꯃꯨꯛꯀꯤ ꯂꯩ ꯋꯥꯟ ꯇꯥꯏꯝ ꯀ꯭ꯔꯣꯔ 60ꯗ ꯄꯤꯕ ꯂꯩꯇꯕꯅꯤꯅ ꯐꯦꯁ 2 ꯊꯣꯛꯅ ꯊꯥꯗꯕ ꯌꯥꯔꯣꯏ ꯐꯦꯁ 2 ꯊꯣꯛꯅ ꯊꯥꯒꯅꯤ ꯑꯗꯨꯒꯨꯝꯕ ꯑꯍꯥꯟꯕ ꯐꯦꯁꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 20 ꯑꯣꯏꯕ ꯌꯥꯏ 30 ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯐꯦꯁꯇꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯄ꯭ꯔꯣꯖꯦꯛꯇꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯉꯁꯨ
yang dikerjakan karena jaringan dari proyek itu masalah itu departemen yang bagi ayah lawan ni departemen yang bagi ayah lawan luar macam last state level committee mana state level committee chairman chief minister ni atau dan chief minister si ayah bagi lawan ga NEC thabang kan dia NEC secretary hana dia ko kana sana ba ko ye yosi selain na orang ni mari macam datang mata yang lain cupang mata dan ini kasih kena dapat mana boleh aduh mari staff mari baru punya benar madu tan dan madu ini yang ada di sana sini aja aduh kan tu mana yang tak kasi dolan minister bukan ada mana hayat ada soalnya nanti yang ini hanya kanjeng ada nak yang panjali ba pergi maupun itu panjali pasal polisi world class tourism ini yang mana baru mi nomor ni simma rakyat tourism kan ada yang kambing yang ai koine daily chatta matam da policy manga pare ka chatta yaro daily ko chatta matam da bina hum ko chatta matam da policy manga pare ka chatta yaro isin tuntra lantai yalla ko ka chatta do ni tourism na pare se paisa ko do ni koine ar chatta da puri ko paisa lo shilu ba mai na mi na su chi na matam da mana ko lo paisa lo shilu do ni paisa je ko yi wai do ni mi ke ta ko phung do kaya ta ko phang ni ba ya no ti ja ro tourism bi madan de tourism katanya yang bangsa malim sehingga tourism katanya pasal pada country kaya mana ini kerana yang mana baru kita kalau tidak bersenjata dengan baru jadi juga mampu untuk kontribusi masa polisi waktu kita terlibat ini yang yang pada terlibat dan mampu untuk melakukan ini semua wali kerja jadi tradisi ini. Bagi sebagai kalau menjual orang selalu mereka asli makan nasi besok orang lagi mohon anda mungkin di bawah mereka dulu besok mereka mungkin komersial pasan akan jadi tentang paham orang masing masing yang nak menjual barang cinta. Anda pada mungkin akan terjadi pada zaman Indonesia terjadi. Masih sudah mungkin dia nampak suka berubah tu, mereka itu dalam di Pulau Sigi dan kesan pada saya ini bahawa Indonesia itu permanaan kesan ini bahawa kerja bahawa mereka Bolsa adalah penyelenggara esi dari Indonesia di sebenarnya penyelenggara insan diri bahwa ini sesuatu penyelenggara sih dari dulu dari juga saya penyelenggara sih itu dari Indonesia di sesuatu penyelenggara juga di satu Mesin sosial dan membuat dari dari panjang kontrasi berusaha untuk menjelaskan electricity dari Indonesia. Yang nanti untuk kemudian dalam sistem itu agaknya hal ini dalam sekarang dua dunia itu kemudian jadi simbol kalau ini jadi mereka yang ini aku dalam itu pun simbol apa yang itu apa macam ada simbol dah itu baru apa ada lain hak lagi tahu ada bu masih ada lagi berapa lain kata singa lain television sebagai ada bahagian dia tahu masih lagi yang film dalam mana film masih boleh kaitan ada apa sudah ada mereka ini ada isi kita yang berapa isi kita yang macam ni kali ini macam isi ada kalau di sekolah pun di bahkan di sini lah itu orang kaitan isi dia itu sampai macam apa pun kita tahu sudah terjadi. Lalu orang ini
dharkar ꯑꯣꯏꯅꯤ ꯍꯥꯏꯕꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯖꯟꯕꯗ ꯑꯃꯇꯪꯗꯤ ꯗꯥꯝ ꯑꯃꯇꯪꯗꯤ ꯁꯥꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯥꯖꯔꯤꯕꯅꯤ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ ꯑꯍꯥꯟꯕꯗꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯗꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯂꯦꯇꯤꯅꯤꯡ ꯋꯥꯜ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯅ ꯑꯩ ꯊꯝꯖꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯖꯔꯒꯅꯤ ꯃꯁꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯍꯣꯇꯦꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯂꯩꯕꯅꯤꯅ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃꯒ ꯑꯩꯈꯣꯏ ꯁꯥꯔꯅꯤ ꯃꯐꯝꯁꯤ ꯌꯦꯡꯖꯔꯒꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯗꯥꯝ ꯑꯃ ꯁꯥꯕ ꯑꯩꯈꯣꯏ ꯄꯣꯠ ꯑꯃ ꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅ ꯀꯠꯄꯤꯔꯝꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯡꯒꯣꯜꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛꯇ ꯄꯟꯆꯥꯌꯠꯅ ꯇꯧꯖꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯒꯣꯜꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯃꯉꯣꯟꯗ ꯆꯦꯟꯖꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯩꯒꯨꯝꯕ ꯆꯠꯀꯗꯕ ꯀꯅꯥꯏꯐꯦꯟꯁꯦ ꯊꯥꯒꯠꯆꯔꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤꯗꯃꯛꯇ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯂꯔꯒ ꯊꯝꯕꯤꯕꯗ ꯂꯩꯆꯦꯟꯕꯤꯔꯤꯕ ꯀꯩꯒꯨꯝꯕ ꯃꯁꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯗꯤꯕꯂꯞꯃꯦꯟ KUSS ꯏꯃꯥꯟꯅꯕꯗꯕꯨ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯐꯝ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯛꯇꯗ ꯃꯗꯨꯁꯨ ꯄꯣꯠꯂꯤꯕ ꯏꯟꯗꯣꯃꯣꯄꯣ ꯏꯟꯊꯧ ꯑꯗꯨꯒ ꯂꯦꯟ ꯄꯥꯡꯊꯣꯛꯏꯒꯤ ꯃꯈꯣꯏꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯆꯝꯂꯕ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯂꯤꯛ ꯑꯣꯏꯖꯔꯒꯁꯨ ꯃꯦꯁꯦꯖ ꯀꯌꯥ ꯄꯤꯕ ꯌꯥꯕ siguro program sa ibu guest of honor program kita bakal sendiri pak mengenai kami ekonomi kita dah masih orang sendiri jadi sebagai pak besar memandang bangsa namai esi di MLB sahaja untuk memilih masih guest of honor kita mengambil sendiri pak Yamat, Mantan Intern, Pemuja Person, Dr. GP di Desa Wala Purwama dari masih coba dolar Ayudana masih pengumuman di Perusahaan Anil Singh Gayatun Segi Royal masih kalau segi present di Yamat Hanjam Kau Pemasan Singh Gusto हम तो दायित्व को नोचेंगे आई टाइमिंग मतलब से हम नोचे रहेंगे हर दिन टाइमिंग से आते हैं वासावी मतलब नाम गुरुसुरी कश्मीर नसी चंद समुदाय नसी फंक्शन से कोई कहीं नई लेने हर काम कोई सी ऑर्गेनाइजिंग कमेटी या कोई भाई या कोई जेकर मैं मैच ला रहा साना सुनगी जिंगोई जिंगोई स्टेज का दापन सागरी पिक्चर निकलने न है तो ada baru ni si apa isu nonggung lagi ni adalah konsegi anak ni lagi kita puas pada yang haulah pada mangkang ni pada lagi baru ni harus koi jenis lagi ada baru ni konsegi hari apa konsegi kamu itu can bawa tu bawa nature ni seperti siapa bawa ada mungkin bawa ada ni ada baru ni kau bawa ay isang sering amasung izaki hari thamoida sumye penje ba ma heno ma koda ma na ni ma ko tulare giram ba sori sakam moi ke le la ni ma ni sijen ni ba lu ma thon ne adu ma na chida sum le le na ta dong sa si na ko na khai ko da ai khai ho ga ai kun na ai ai ni na lo na pik tam je le no hai na si jon su ma ko
ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝꯁꯦ ꯑꯩꯅ ꯁꯤꯟꯕ ꯇꯧꯁꯤ ꯑꯃꯨꯛ ꯇꯧꯕꯗꯤ ꯊꯕꯛꯀꯤ ꯑꯦꯖꯦꯟꯁꯤꯗꯤ ꯃꯣꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯖꯔꯨꯕꯅ ꯑꯩꯈꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯥꯏꯔꯒ ꯍꯔꯥꯎ ꯌꯥꯕꯤꯔꯒ ꯉꯁꯤꯁꯦ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯣꯏ ꯆꯨꯝꯃꯦ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯕꯤꯈꯤꯕ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯎꯖꯩ ꯑꯗꯨ ꯌꯦꯡꯁꯦ ꯑꯩꯅꯁꯨ ꯇꯧꯕ ꯉꯝꯃꯤ ꯁꯛꯇꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯁꯣꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯍꯥꯏꯅꯔꯨꯁꯤ ꯑꯗꯨꯒ ꯍꯥꯏꯕꯤꯔꯁꯤ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯒ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯅ ꯁꯦꯟꯅꯖꯕꯗ ꯌꯥꯎꯖꯕ ꯈꯛꯇꯅꯤ ꯊꯣꯏꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯃꯥꯡ ꯊꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏꯁꯤꯗ ꯇꯧꯕ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕ ꯑꯇꯣꯞꯄ ꯖꯦꯄꯤꯁꯤꯡꯒꯤ ꯑꯣꯅꯔꯦꯕꯜ ꯊꯣꯃꯥ ꯕ꯭ꯔꯗꯥꯟ ꯑꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯨꯕ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯃꯇꯝꯒꯤ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯦꯝꯖꯦꯅꯔꯦꯒꯥꯒꯤ ꯊꯕꯛꯁꯦ ꯃꯐꯝꯗꯨꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯋꯥꯏ ꯈꯤꯇꯪ ꯌꯥꯎꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯥꯟꯅꯕꯒꯤ ꯇꯣꯡꯖꯕꯒꯤ ꯊꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯗ꯭ꯌꯨꯔꯦꯕꯜ ꯑꯦꯁꯦꯠ ꯈꯤꯇꯪ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯆꯠꯄ ꯌꯥꯕꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯏ ꯆꯦꯟ ꯁꯦꯡꯅꯤ ꯈꯪꯉꯒꯗꯤ ꯑꯗꯨꯗ ꯂꯩꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ DPCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯏꯚꯟ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯊꯕꯛꯇ ꯃꯑꯣꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯣꯅꯦꯁꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯈꯤꯇꯪ ꯌꯥꯎꯔꯒ ꯐꯖꯅꯗꯤ ꯆꯥꯎꯊꯣꯛꯍꯟꯁꯤ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ